खुरमो खुरमो सनाना खुरमो ना खुरम वीडियो नंबर खुरम कटपा लोइरगा अखोई कच्चरिबा इमोइनु इमादा कच्चरिबा मयामदो अदुदुना अमुक थोंगा थागा अमुक इमोइनु इमादा अमुक इमोइनु इमागी दमकता अमुक कच्चरे मथेनसिंगसे याम थोइदोकना यामबदी ओइद्रे सिदा लेरे कोबी लेरे nga अतोइबा थोंबा लेरे योंचाक सिंजू लेरे अदगी चंफुट लेरे चाक अदगी nga अताउबा मा लेजरे अदा ngasiगini अथुम अहाउदी थोइदोकपा यावजद्रे अई ngasiगिजे लेजबा खरा दुम थमोय सेंगना पुक्सेन सेंगना कच्चबनी इमागी दमकता अदो ngasiगिदी मोइनु इमागी नचासिंगी दमकता चाहोंगा होंबा चही सिगी नुंगाई याइफबा वातापादना थंबीरमो इमा लेंसिनबिरओ इमा नचागी संगाइदसु लेंसिनबिरक्तना इमा कनो तौबिरमो थंबीरमो इमा मोइनु इमा वातापादा बकनो ओइनबा अदो आई ममांगी मना मसिंग कपदा आई चिंगबु मचादि याहौदरे आई हुजिक ओइना इमागी दमकता लुकलेन कपदा ओइना आई हप्सरबनी सिदैसिदा ओइना हप्सरे Hai Mayam puna mapu taram na uksa bagal loina na kurum jari. Do mayam aigi video se ano bayang bibai chidi na mayam moitari nusi video na like macha ma toksan biramo subscribe su toksan biro adegi comment su toksan biro video se yengba loirak pada nungai ba taragadi ado mayam ngasi mayam puna mag loina ba happy moinu ado ai ngasi moinu gi puja tawna bagi semba saba sida kana tawbadi loijare ado इमोइनुगी पूजा ना तौबा देगी पोचै सिदा कटपा खोटपा अमा तौबसे मयाम सुम मचा मचा सुम शेयर तौजरके अदुगा लाइबक थिबा अमना ngasiजे अखोइ सिदा ट्यूसडे ओइबगी को ट्यूसडे से nga phangdebako aduduna nga se mapung oina phangjaraktre aduna warokba yadeini nga se katpada haidi tangkhai machet oina logjarakpani na ai katpa je kitang nuaitre aduduna katpa sidadi ai nga yaujara roige mana masing atekpa ate teidi dum yaujare adudi mayam punna yengminarase isini naw mayamsu yengminarase adum aina puja ka kai khoi gi no tawbagi singje ko adum punna adum yengminase ko adudi let's go दक्षिणा परोसो तुम्हारे पास पैसा है तुम्हारे पास कुछ पैसा है तो लेकर आ जाओ थोड़ा है हाँ थोड़ा है जो भी हो लेकर आ जाओ कहाँ रखा है तुम्हारा उसमें लकी बॉक्स में नहीं था नहीं उधर रखा हुआ था मुझे अभी उधर रखा हुआ था जैसे मैंने देखा घूमोगे दक्षिणा पटाख से गुम होने से कुछ नहीं होगा सना लेकर आ जाओ मुझे क्या पता मैं कैसे यूज करूं तो मैं आपके सामने बता रहा याद आया ना नहीं अभी मामा ने उसमें ये तरह फिल्टर में उसमें दिया था ना
ꯎꯔꯤꯕ ꯎꯗꯤꯕ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯔꯤꯕꯅꯤ ꯎꯔꯤꯕ ꯃꯄꯥꯟꯁꯨ ꯊꯥꯟꯗ꯭ꯔꯤ ꯃꯩ ꯃꯄꯥꯟꯁꯨ ꯂꯣꯏꯅꯃꯛ ꯊꯥꯟꯗꯣꯏꯅꯦ ꯏꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦꯅ ꯅꯤꯡꯊꯝꯊꯥꯁꯦ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯇꯧꯏꯁꯦ ꯃꯥꯏꯔꯦꯟ ꯌꯣꯡꯆꯥꯛ ꯊꯣꯏꯗꯤꯡ ꯑꯀꯪꯕ ꯑꯗꯒꯤ ꯆꯥꯛꯍꯥꯎ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯆꯤꯒꯣꯡꯂꯩ ꯃꯔꯨ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯪꯍꯟꯖꯕ ꯑꯀꯪꯕ ꯑꯗꯒꯤ ꯑꯇꯩꯅ ꯀꯩꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯃꯍꯩ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡꯗꯣ ꯑꯗꯨꯒꯤ ꯑꯀꯪꯕ ꯌꯨꯝꯒꯤ ꯉꯥꯛꯇꯅꯤ ꯑꯩ ꯂꯤꯔꯒ ꯑꯣꯏꯅ ꯇꯧꯔꯒ ꯑꯩ ꯃꯁꯤꯒꯤ ꯏꯃꯣꯏꯅꯨꯁꯤꯒꯤ ꯀꯠꯆꯅꯕꯒꯤ ꯑꯩ ꯈꯜꯂꯒ ꯁꯤꯗ ꯇꯧꯔꯒ ꯑꯩ ꯇꯧꯖꯔꯤꯅꯤ ꯆꯦꯡ ꯆꯥꯛꯀꯁꯦ ꯂꯥꯏꯕꯛ ꯊꯤꯕꯝꯅ ꯍꯋꯥꯏ ꯃꯨꯕꯤꯒꯗꯤ ꯐꯪꯈꯤꯗꯔꯦ ꯅꯪ ꯈꯪꯉꯣ ꯁꯅꯥꯅ ꯑꯗꯨꯗ ꯇꯧꯅꯕꯒꯤ ꯇꯧꯔꯣ ꯊꯥꯎꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯊꯥꯎꯔꯣ ꯊꯥꯎꯁꯨ ꯈꯤꯇꯪ ꯇꯤꯠꯇꯪ ꯍꯩꯌꯨ ꯁꯅꯥ ꯌꯥꯝ ꯍꯩꯒꯅꯨ ꯅꯪꯅ ꯍꯩꯔꯣꯏ ꯃꯥ ꯀꯩꯅꯣ ꯇꯧꯒꯦꯌꯦ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯒꯦ ꯍꯩꯇ꯭ꯔꯦ ꯁꯦ ꯁꯅꯥ ꯁꯤ ꯑꯝꯇ ꯊꯥꯡꯇꯣꯛꯈꯣꯁꯦ ꯃꯃꯥꯗ ꯅꯪꯒꯤ ꯐꯤꯒꯁꯦ ꯁꯤꯗ ꯇꯧꯔꯤꯁꯦ ꯁꯦ ꯏꯃꯣꯏꯅꯨ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯇꯩꯊꯣꯛꯄꯤꯔꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯅ ꯁꯨꯝꯖꯟꯕꯤꯒꯅꯨ ꯁꯅꯥ ꯇꯧꯍꯩꯗꯦ ꯂꯨꯖꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯂꯩꯇꯦꯁꯦ ꯁꯤ ꯎꯆꯥꯟꯁꯦ ꯈꯔ ꯃꯩ ꯎꯆꯥꯟꯁꯤꯅ ꯃꯩ ꯈꯔ ꯍꯧꯒꯠꯆꯔꯒꯦ ꯑꯩꯒꯤ ꯌꯥꯝ ꯌꯥꯝꯃꯟꯅ ꯍꯩꯔꯦ ꯁꯅꯥ ꯌꯥꯝꯃꯜꯂꯦ ꯅꯪꯒꯤꯗꯣ ꯁꯅꯥ ꯊꯣꯏꯕꯤ ꯂꯣꯏ ꯍꯩꯗꯣꯛꯇꯅ ꯅꯥꯟꯊꯨꯗꯅ ꯎꯖꯥꯔ ꯁꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯃꯃꯥ दिया हाना से कनो तो मैं ऐसे करके ना इधर डाल दूंगी भंग ऐसे ऐसे मेरे जला दो फिर ऐसे करूंगी ओय मा ओय हा सही जिमगी वाता पादबा अदुदै चुबा यादे सना तवैदे ngaikhobा adu ngaikho सही जिमगी वाता पादबा इमाना थंबिरमो नचा जिंगी नसा मयाम जिगी सही जीवी वाता पादना लेनबगी मयाम थंबिरमो इमा इमोइनु त मुथत कनु ngaikho ओय मा पोय ngaikho मुथत पे याद्रि सना येबा सही जिमगी वाता पादना थंबिरमो तपना यारे तपना तो सही जिमगी वाता पादबा नो तौदबा थंबिरंबा इमाना पुबिरक्पा इमा लेंसेनबिरो नसा सिंगी युमदा नसा मेरा भी जला दो अंगांग ना मई पाइबे यादे सना थोबी मेरा जला दो आप पकड़ के मेरा जला दो पकड़ के उचान ओइना तौजरमनी तौइजे यामना वाना तौरगा थारे मईजे मई थाबजे लोइना पुन्ना थाजे मई ngoro इमोइनो इमा नसा जिंगी गनोदा ध्यान से करना ये जल जाएगा लेंसिन बिरो इमाना दुदी सुंदर सुथारे सुंदर ऐसा लग रहा है कि इमोइनो इमा कैंपिंग पे है ऐसा लगता है मुझे इमोइनो इमा कैंपिंग खुरम ऐसा इमोइनो इमा क्या देंगे
लंबी लाइन Kuramo kuramo sanana kutlo nana kuram. Video nambira kuram. एक मिनट में स्टैंड अप होने से ꯏꯪꯕꯒ ꯈꯪꯗꯕꯤꯗꯅꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯜꯂꯤꯕꯁꯦ ꯏꯃꯣꯏꯅꯨꯒꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯃꯄꯥꯟꯅꯥꯏꯕ ꯁꯦꯠꯀꯅꯤ ꯐꯨꯔꯤꯠ ꯑꯁꯤ ꯂꯤꯠꯀꯅꯤ ꯈꯜꯂꯒ ꯂꯤꯠꯂꯤꯕ ꯇꯧꯔꯤꯁꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯥ ꯏꯪꯕꯒ ꯑꯝ ꯈꯪꯗꯒꯩ ꯃꯕꯣꯛꯅ ꯂꯩꯔꯛꯄ ꯃꯄꯥꯟꯅꯥꯏꯕꯁꯦ ꯁꯦꯠꯂꯒ ꯗꯤꯌꯥ ꯈꯔꯗꯤ ꯊꯥꯟꯖꯔꯦ ꯑꯩꯈꯣꯏꯒꯤꯁꯦꯀꯣ Imoinu ima kausalle he. Imoinu ima la. Imoinu ima sange he. Sange. इनविजिबल और Sason laire imoinu ima. ये आई लगते Lakhre imoinu ima lakhre. Sange welcome taukhre. What is this? wait ये देखो ये ꯀꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯠꯆꯔꯤꯕ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯀꯠꯆꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯊꯣꯡꯉ ꯊꯥꯛꯑꯒ ꯑꯃꯨꯛ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯑꯃꯨꯛ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯠꯆꯔꯦ ꯃꯊꯦꯜꯁꯤꯡꯁꯦ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯌꯥꯝꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯒꯤ ꯆꯝꯐꯨꯠ ꯂꯩꯔꯦ ꯆꯥꯛ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯂꯩꯖꯔꯦ ꯑꯗ ꯉꯁꯤꯒꯤꯅꯤ ꯑꯊꯨꯝ ꯑꯍꯥꯎꯗꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯖꯗ꯭ꯔꯦ ꯑꯩ ꯉꯁꯤꯒꯤꯁꯦ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯀꯠꯆꯕꯅꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯅꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯆꯍꯤꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯏꯃꯥ ꯅꯆꯥꯒꯤ ꯁꯪꯒꯥꯏꯗꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯃꯥ ꯋꯥꯠꯇ ꯄꯥꯗꯕ ꯀꯩꯅꯣ ꯑꯣꯏꯅꯕ ꯑꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯠꯄꯗ ꯑꯩ ꯆꯦꯡꯕꯨ ꯃꯆꯥꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯅ ꯏꯃꯥꯒꯤꯗꯃꯛꯇ ꯂꯨꯛꯂꯦꯟ ꯀꯞꯄꯗ ꯑꯣꯏꯅ ꯑꯩ ꯍꯥꯞꯆꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯔꯦ
ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯂꯣꯏꯖꯈꯔꯦ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯗ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯑꯩꯅ ꯆꯍꯤꯁꯤꯃꯒꯤ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯍꯣꯡ ꯑꯍꯣꯡ ꯊꯝꯕꯤꯔꯝꯃꯨ ꯏꯃꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯔꯝꯖꯈꯔꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯦ ꯃꯊꯦꯜꯁꯦ ꯌꯥꯝꯅꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯃ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯑꯗꯒꯤ ꯀꯣꯕꯤꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯉꯧꯊꯣꯡ ꯑꯃ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯑꯗꯒꯤ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯖꯔꯦ ꯑꯩ ꯍꯩꯔꯨꯛ ꯀꯩꯀꯩ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯎꯖꯗ꯭ꯔꯦ ꯀꯠꯂꯤꯕ ꯈꯔꯁꯤ ꯏꯃꯥꯗ ꯆꯍꯤꯁꯤꯃꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯊꯝꯕꯤꯔꯝꯃꯨ ꯏꯃꯥ ꯑꯍꯣꯡ ꯑꯆꯥꯎ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯟꯅꯕꯤꯔꯝꯃꯨ ꯊꯝꯕꯤꯔꯝꯃꯨ ꯑꯍꯣꯡ ꯑꯆꯥꯎ ꯊꯝꯕꯤꯌꯨ ꯆꯍꯤꯁꯤꯃꯒꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯇꯧꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯃꯣꯏꯅꯨ ꯏꯃꯥ ꯂꯥꯛꯄꯤꯗꯨꯅ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯆꯥꯍꯣꯡ ꯑꯍꯣꯡ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟꯠꯁ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯑꯃꯇꯥꯡ ꯁꯝꯗ ꯂꯣꯏꯁꯤꯟꯖꯔꯝꯅꯤꯅꯦ ꯕꯥꯏ ꯕꯥꯏ